Nauria Pakang Lakpa Sigi Hanigi MLA, RK Anand BJP de Chankre, Ngasi Ayuk BJP de Nong Chankraba, RK Anand BJP Manipur Pradesh ki, President Professor S. Tikendra Natarap OK. Ngasi Nitai Patu Tekta Labor BJP Manipur Pradesh ki office ta Pangtok ki Bathoram, Aduda Party ke Karmi ke Asu Sarpiaki. Assam Rifles na NSN IM Kangbugi Oigani Haina Chingnaba, Niyomgi Wangmada, Nongmay Sabo Workshop Amadagi, Nongmay Kaya Pagat Pangam Kray. Inspector General Assam Rifle South Tagi Phangba Pauda, NSN IM gi Mioini, Chingnaba, Lightson alias Lightson Apokba Laikhidraba Zone Sezana, Nongmay Amadi Atay Potlam Kaya, Niyomgi Wangmada, Yontok Yonsin Taure, Haiba Akak Nabapau Mapangbadagi, Ngasi Ayuk Angan Bada Assam Rifles ki, Shomsa Battalion na, Thiba Humbagi Tabak sa Tabada, Pagat Pangam Kibani. Moirang Lamkai de Ladiba Lokta Christian Model LCM High School da Tamliba, Mahiroi Singi Oina, Chatliba Sahisigi April dagi, July Fauba, Tha Marigi Mahiroi Singi, Tuition Fee Laura Roy Haina, Maitai Presbyterian Singlup, Sinod ki Executive Secretary in Charge Education Rep Khoraizam Inausa Singna, Imphal War Cemetery da Laiba Maitai Presbyterian Singlup Senate Office da, Pangthokpa Paugi Mifam Amada, Ngasi Phongdokre. Nongmaybung PMGAY amadi Siam High Street Card Sanabagi Enrollment Program ama ngasi Nongmaybung Pung Makhongda pangthokre Wangkai SCG MLA O Henry amadi Ward number 12 gi Cooperator Joy Kabuigi Mityang Makhada Siam High Street gi Coordinator TS Sarichandrana Mapungoina Sinba Enrollment aduda PMGAY amadi Widow amadi Differently Able Person Yauna Miyoi Satrat Ramgi Card Sing Saki Thawbal District ki oina ngarang miyoi ani nauna COVID-19 positive oikibaga loinana district asige hauzik phawbada confirm case yangkhai manga sukhrei aduga positive oirambadagi negative oirakiba miyoi 28 discharge tawkhrei active case ta 28 leiri amaromda Thawbal asige oina hangliba community quarantine center da mapaldagi halakpa miyoi sing amadi mateng pangliba volunteer ama COVID-19 positive confirm tawkhraba matungda ngasisu miyoi asiga naknana miyoi mapan amasu test tawnanaba sample collection tawkhrei Awang thangba Myanmar da landslide ki thaudok amade miyoi yangkhai lekhidre report amagi matung ina Kachin state ki Jade mine da thabak suba miyoi sing adu nong kanna chubadagi landslide thoktuna laibak thiba thaudok adu thokhibani hairi Thaudok thoklaba matung landslide ne maram oiduna soklaba miyoi sing kanbagi thabak chathakhi hairi